Tharon Cave the State Archaeology na Tizin Bada Ariba Potlam Kya Fangle, Archaeological Site Oina Lautokpa Yabagi Pibam the Lady. Pau Santok na Pijari. Tha Sigi Tang Tarada Tamenglong District Tharon Khuldan Laiba Tharon Cave ta Manipur Archaeology gi Akhanaba official team amana Tizin Bada Ariba Potlam Kya Fangle, Hiramasta report ama. Miyoi taruk na saba State Archaeology ki team ado Superintendent Kaithelapam Dinamani na singki. Team ado da Assistant Archaeologist Dr. S.S. Sujata Surveyor Konsam Kunindro na chingba official sing saruk yabada natana Mutua Museum ki Director Mutua Bahadur Su Mateng Pangboy na saruk yake. Thasigi tang tara da pangthokhiba exploration ado da mafam khara da excavation tawduna yengbada maitala amadi ariba polam kya phangbang amana surung asi nungi juki matamdagi mi leramba yabagi thajaba leire. English masampan marfumunga da state asigi saknairaba archaeologist O Kumar na luchingduna sathakiba excavation da surung asidagi nungi kujukulai kya phangbang amduna state museum da thamba maramna surung ase Mesolithic period tagi hauna miyoibana changjapam lorumle haiba henamek singan mangamle lamdamdugi miyamna kalenki angoba sakpigi yum harga khangnaba changpham kunthratuk leba surung asigi main entrance ase feet 3.5 wange aduga feet 3.4 lawi lovers hole harga khangnaba cap number 5 ke arawbana feet 3.5 ni aduga awang mana feet 3.4 ori surung asiga liangmai jatiga thadok namai yadraba puwargi wari kyasu marang kaina leiri camp number 6 ase mamangeda liangmai singai kumai harau amadi luhongmana chingba thodo wathok sing lakpa matamda pakhang laisabe sing punna jagoi sapam isai sakamni haiduna ngasi paba dancing hall harga khangnare camp number 5 asida mamangeda pakhang laisa ani koiba chatpada nung ningkhairaktuna Pakhang ado manungda leuraga sikibigi thodok lei haiduna ngasi bawa lovers hall haina khangnaduna leire surung asi karama makalgi surungno masiga manipurgi puwariga kari mari leinai amadi asigumlaba tanglama mafam ase ngak chenuna thamgi tangai phadewi matangda state archaeology superintendent K Dinamani na wafung kya phongdorobe si bachiki surung ase aina chum khanba mamangda akoigi eminent manipurgi archaeologist haitare Oja Kumar mana report tawkre hadi masrei gi hadi cave asidagi akoigi stone tools mayam phangre including kano yauna hobinyan culture gi tools yauna phangre haina claim taw mamangda tawkre ado ngasi aina phom sida luxury se mana harambado amu akoina amu further investigate tawnaba haina amu laksabani thajaningai oi mamangda cho akoina khangpui cave ta salure khangku cave ta chu phangre aduga sida chu akoi phangane na asa jamna chawi hoji hariba tul jingdo phangtaradi akoigi kachu akoi laukthokpada kachu akaiba leite tulduna maru cave ne na cave kata cave ama leire na cave to the protected area ne na laukthokpadi yade hadi miga akoigi human being ga leina bambari artifact any artifact obijai bone tool obijai any koi stone tool obijai du phang bata di machi protected ne haina laukthokpada kasu akaiba leite lausut akoina su machi kaigumo phangta di machi akoina yamna hena care lawgodabne haidi manipur da phangba stone eski matamgi site se yamna tangi aduna akoina machi si yamna akoina yamna care lawduna muthum pichap tawduna thamgani thamgaina aina khanjai awangpo India da amata ngareba Hobian culture gi surung asidagi phangkiba polam singa se scientific study tawraba matungda praman piba ngamlabadi archaeological site amoina laukthokpa yai surung asi semjinba amadi ningthina ngak chenbirabadi Manipur gi danatana India gi tanglabalan oigani haina khongchattura saruk yakibi Dr. Sujata na masagi mot thamlagde hariba sunung akoigi maningda uribase Stone Age period ki di male kaigino habda hana mamangda tawgiba Oja Kumar na su stone tools khara phange na kano tawgre aduga hojiga akoina chatlaga kitang exploration tawbu matamda su khara di manba stone tools manba pot khara di phangdi phange aduna di kitang di proof di tawre haina lobudi yare sidai sida habitation site ama orami habagi kano khudung chabadu di lagena khalle
पृथ्वी की फंग बाइजे एमपी गुम्बददी फंगे को बेम्बेटका गुम्बा कितंग टाइम पीरियड पुदी कितंग बुदी खेनै मोइगा खोइगा अदुइ तासु अतै जगह एमपी अदगिदी मखारोम साइड ता साउथ इंडिया दा केव साइड से दुम लैयेबा केव साइड से अयामबना इसिंग लैबा जगह केव शेल्टर फंग जगह से प्रीहिस्टोरिक पीरियड की मी मैम सिना मोइना पामनाबा जगह ओइ केगिन हाबदा हैबिटेशन नमा मोइना खुंदाबा याबा लमोइबगी इसिंग फंगबगी शेल्टर फंगबगी अयामबना सिंगुम्बा मफमसे एमपी गुम्बा अदुगुम्बदा सु यामना फंगे अखोइ सिदासु फंगे ना लौबदी यारे ना दिखनजै ममांगदा ओजा कुमार ना लीड तौरगा मा दी तौगी हाइबसिमा दी अखोइ खंगे अदु हंदकिसिना अनिसुबनी अदुगा सिगी शेल्टर साइड से हंदकी अर्थक्वेक तौगिबचुना चुकितंग दी क्रैक खरा दी चटलेपजिमा दी उरे अदुना सि कैगुम्बा अखोइना एनालाइज टूल सिंग दो एनालाइज तो बुलोरगा अदगी अतै फजना एक्सप्लोरेशन साइंटिफिक एक्सप्लोरेशन अमगा तौथरगा कैगुम्बा प्रूफ तौतादी 100% श्योर होता दी सिगी जगह से कंजर्वेशन अमा तौबा अमा चंगे ना दी खल्ली कहीं ना अबदा अर्थक्वेक प्रॉम एरिया ओरे क्रैक मैम चले अदगी दी मी लाकपसे ह्यूमन वैंडलिज्म से शिशु यामना तौबनीना येक्शन बखोचन बा मैम हमसु उरे अखोइना अदुना सिंगुम मैम से अवाइड तौनबदी होनबीबना फनी ना दी खंजे अदमाना दी ISTV न्यूज की दमा एल अजित शर्मा गलोनिया पौगदमजरबा थ्यामरंजन थारोन केप तमेंगलों डिस्ट्रिक्ट बीजेपी मणिपुर प्रदेश की प्रेसिडेंट खनबगी थबक चयol अनि gi manungda loisilagani haina party sigi national general secretary oibatanatana awang nongpok amadi jammu and kashmir gi coordination puriba ram madhav na ngasi nitai pa chuthekta leiba party gi office ta pangthokpa pawmi singa unabada phongdokre February tha asigi manungda center dagi BJP gi mihut ani tharaklagani makoina BJP gi president ki manungda tongan tongan ba mioi kyaga unaraba matungda president khannabagi thabak thoram sing lauthokani party sigi president ki thau punana ba mi khandringaida chatkiba December thada matam loikraba hojek party gi president oiriba TS Chawbana adumak president oikhigani haiki The national president's announcement was released to all of you, which stated that until further notification, Ms. Shobha Singh will continue as the president of the state unit. Very soon, in this month itself, we will be initiating and most probably completing that process of electing the new president. We will be deputing 2 or 3 representatives from the center. They will come here, elicit the views of all the different leaders and party workers and try to create a consensus around the next president. We hope to conclude this process very soon, next couple of weeks or not more than that. So until that process is completed, until the next president is announced, the present arrangement will continue. Mahai gi lairembi humpulai manareng sungbibu ngasi ira thoni thorom pangthoktuna thoni biu haina South East Asian Cultural Organization SICO na thadorokpa cherola mana khangalagli Mahiroi khunai gi maphamda aphaba chaukhatpa ingtappa achangba mahiroi amamam oiba ngamlasanu haina SICO gi maikai degi phongdorakli marakthana tenba brem talozari Iram damasigi han boy no puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi tara gi guarantee ga loinana khenaba makhal khudingi apamba machu sing phambigani Build your success BYS Palace Compound Machalema School Admission is going on Palace Compound leba BYS na haukiba sahi mari asida thangna thangna puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Kurumjari Shija Manipur Ambulance Service Adongi Kamdong Mating Pangsige. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal
adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adongi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Amukana taram okjari Yoga gi guru ni haiba Swami Baba Ramdev na ngasidagi numit mangani chupna Manipurda free yoga madi meditation camp pangthokpa haukhre ngasi hapta kangjai bungda pangthokpa free yoga madi meditation gi camp aduda tongan ba Manipur gi mafam kya dagi mioi kya laktuna saruk yaki amadi yoga demonstration pangthokhi Swasth Bharat Mission Arvan gi mityeng makhada IMC gi ward number 13 gi manung chanba kaisam thong dagi elangbam lekai thong phauba gi awang thangba sarukta nambul turil sengdokpa gi thabak sathakre ward number 13 gi councillor memcha tombi na sinduna pangthokhiba lamtu sengdokpa du kendra sigi MLA L Ibomcha amasung mahut ki director Git Kumar IMC gi executive officer N Uttam Sus yengshinbal lakhi mahut ki director Git Kumar na hai ki bada Bharat ki oina lunan ba city sing lauthokpada Infal City shu handakti hanagi phibam dagi hengat pathakta yaurakani haibagi thajaba lei haiki MLA Ibomchana haiki bada mahut department na Infal City bu lu na na thamna ba akhanna ba mityeng thamduna thabak ya paikhatli nambul turil gi phibam phagatna bu hotna ba si afaba thabak ni haiki koi praja sing khangan ba koi nambul river mapan sida adogi langthoga koi turen ni sing gi block to ba madu phana ba adu matu munau su langtabagi kanu se yaringai koi turen ma de pot langtabase fataba waste material langtabase hadok pinaba abri tawjari ngasi February gi tang 13 dagi March gi tang 3 fauba iboyaima sumang lila sanglenda nifu mari shuba all Manipur sumang lila festival pangthoknaba sem thakre punna nupa lila kanglupta 13 amadi nupi lila kanglup 13 na saruk yagadauri Tharon Kefta State Archaeology na thizen bada ariba polam kya phangle archaeological site oina lauthokpa yabagi phibam da leire Mideng tabiri ba punuma pu amuka na khurumjai